Image Paodam miyeng tabiribasingbu Surbalana khurumjari ngasigi maroiba pau pizari. India da haukiba pung kunmari da COVID-19 positive case lesing taraka chatru humputare lakre. Nungti numit khudingi chang naina lairik paduna hotnarabadi mai paknabagi achoba lambi amani haina 12 position takhrabi Naurim Sovereignty na phungdokre. Loinana Prime Minister Narendra Modi na State amasung Union Territories singi Chief Minister singa video conference ke khuthangda wari sanakre. Paumucha khaina pizari. Haukiba pung kunmari ki manungda COVID-19 ke positive case lising taraga chatru humputare laktuna India ge apunba case masing lak lising nifu humdoi shub na marifutara mathu yaukre sikhibagi masing na lising mapan ga chamapan aduga fakibagi masing na lak amaga lising marifu sub na tara humdoi ni Maharashtra ge case masing lak amaga lising taraga chatre nifu mari ni sikhibana lising mari ga chama kunipan aduga fakrabana lising yangkai taruk sub na nifu mapan ni Mumbai City khaktada miyoi lising yangkai mapan chani ga marifutara humdoi positive oiki sikhibana lising aniga chani yangkai ni aduga fakibana lising kuntra ga chama kumangani positive case ki masing lising nifutaru chawa sub na mari laiduna Tamil Nadu na khwaidagi COVID-19 na sokhalaba state singi manungda anisubada lairi Capital Chennai amadi Thiruvallur Kanchipuram amasung Chengalpattu district singdasu total lockdown lauthokre Karnataka ge Chief Minister B.S. Yedurapana Delhi amasung Chennai dagi lakpa miyoi singdi numit humni institutional quarantine da laigadabani loinana numit 13 na mayumda home quarantine tawduna laigadabani haidi Karnataka da fagatkibagi chang chada 53.5 mangani haiki Andhra Pradesh ki Kurnool district da haukiba pung kunmari da positive case humpuhumdoi yauduna district aduda positive case ki masing lising ama henkre Andhra Pradesh ki oina coronavirus ki case lising taruk chamri yangkai taruk yaukre Assam ge Guwahati da novel coronavirus ki community transmission tholaktanaba miyambu pakdaknana testing tawkre Haksel Minister L. Jayanta Kumar na haikre Manipurda COVID-19 laina layeng bada sizinanaba testing machine ahum athubada thunglaragani machine asina hanagi machine na test tawbada pung manga taruk changba adu handaki anoba machine asina test tawbada supnagi pung ahum changbaga loinana amuktada miyoi marifu manga gi result piba ngamlagani wafam asi ngasi lamphelda laiba health directorate ki office complex da Bishnupur CMO amasung medical director gi oiba ambulance amamam khusanabagi thoramda minister na phungdokibani ambulance sing adu COVID-19 layeng bada siznagadabani atai district ki watliba ambulance sing athubada imphal yauraklagani minister na makha taraduna maitramgi Unako school da hangdokhiba dedicated COVID-19 care hospital da hojik phamung chaniga yangkhai laire phamung Chahum laigadabani athubada suhalagani quarantine center da lairiba inmate singna COVID-19 test tawdabagi khoirang khoisaunaba kaya lairiba asi anoba machine asi ngasi nomanini da laklagani masina matam changdana test ki phal puthokpa ngamlagani miyamna COVID laichat thingnanaba kan hotnasi kahena mi paibiganu haiki COVID-19 pandemic sandorakpaga mari lainana Kakching district ki oina ngarang June gi tang 15 gi nungthil pung 2 faubada laikhiba quarantine center summary report ki matung ina district asida community quarantine center konmanga institutional quarantine center amada apunba inmate lising amaga chatret supna ahum quarantine tawrare makhoidugi manungda quarantine matam loiduna amadi COVID-19 test tawbada negative oibadagi mayum hankiba aduga COVID-19 positive oibadagi isolation wata thamkiba apunba miyoi chanipanga marifu humdoi shure hojik quarantine center da lairiba inmate masingna chanipan humputarani district asida COVID-19 positive oiba miyoi masing kuntra taruk sure containment zone taret ni
Department of University and Higher Education Government of Manipur gi miting makhada Manipur da lairiba tongan ba government aided private college ki principal singi mifam ama Lamphel-Pat Imphal gi SERT multipurpose hall the Education Minister Dr. T.S. Radhesyam Commissioner Higher and Technical Education M. Hare Krishna Education EU gi Director K.H. Daina Devi amadi SERT gi Director M. Meena Kumari yauna pangthokre Mifam asida college principal nifumanga amadi Desam MSU MSF su AIMS KSA Ansam amadi KSO gi mihut singsu saruk yaki mifam duda college sing hangdok hananaba undergraduate amadi postgraduate course singi parikya thanabagi matang academic year 2020-21 gi college admission amadi masigi fee structure college singna mairoi logadabagi capacity gi matang amadi atai hiram kayada kupna khanaina neki Mifam gi manung channa Minister Dr. T.S. Radhesyamna COVID-19 pandemic maraksida Education Department na mayoknariba kudong chadaba singi matangda highlight tawbaga loinana pandemic ase stabilize tawraba matungda thengnagadawriba makal kayagi challenge sing mayoknanaba teaching faculty amadi atai stakeholder singna sem saduna lainabasu minister na phongdokhi Ari mapanagi lakwa satra sing hala chalaro haiba moi satra sing si masi kamaina accommodate tawgani aduga अकोई क्लास 12 पास तौरे मपान चला तमोदबा तमरो मोई सिंगी एडिशनल क्लासरूम अदगी इंफ्रास्ट्रक्चर ओजा दका लाकनी मधु मयाम नो कमाइन तौरोगा कोई सोल्यूशन नम थीनबि दमक्ता अफबा क्वालिटी सो लेबा अदुगा नॉर्मल की सिचुएशन की अदुमाइना एबनॉर्मल सिचुएशन दा एजुकेशन सिस्टम अमल लेहनबि दमक्ता कॉलेज की प्रिंसिपल मयाम तोंगान तोंगान बा एडेड गवर्नमेंट कॉलेज छात्र की संस्थान मयाम अदगी हायर एजुकेशन न थवायोबा म्योई कयामा अरुगा हायर एंड टेक्निकल एजुकेशन की ऑफिशियल सिंग कोई खन्नरका ना रेजोल्यूशन लौरगा प्रपोजल थमका ना कोई एक्शन प्लान अमा सेमनबगी अरुगी दमक्ता ngasi se akoina selection masing meeting se koi conduct tau Malem pumbada akiba fangna landarakliba amadi achoba chaitheng ama piriba coronavirus COVID-19 asina maram oiraga Board of Secondary Education Manipur bosemna lawba ISSLC exam da mai paklaba morelamdam asomgi mahiroi singda chahi khudingi mana mathum pibagi thoram adu handak chahi 2020 gi oinadi pangthoklaroi haina all community development organization more ecodom gi cherol amana phongdorakli Haurakliba mahairoisingna examination naksilak matamda khak tumba chaba khangdaba makai lairik padaba yade haina khanbagi mahuta nungchi numit khudingi chang naina paduna hotnarabadi mai paknabagi achoba lambi ama oigani haina ISSLC examination 2020 da tarani thoishuba position da mai paklakhrabi naurem sobiniti na phongdorakli Kakching wari senapati laikai pat parengda leiba naurem purnima amasung naurem ongbi memtonbi anigi machanupi ahalni mahaki makhada mopwa amalai KG dagi class 10 phawba Padmaratna English School Kakchingda mahi tambakibani mathematics subject da 99 fangduna subject topper tabaga loinana subject taruk makta letter mark fangduna apunba mark chawnga ga humfu fangki sobiniti gi apokpa Kakching kaithel da fi yonba dukan phambani aduga apopi mamana imungi thabak ingkhangsu nomduna icham chamna laibani image tv na akhanana unaba amada sobiniti na hai ngarang haidokiba exam aduda tarani thoishuba position da lakpa asi mahakpu takpi tambirakliba oja sing amasung imung manungi miyoi singna mahaki damak hona birakhiba sing adugi mapanani mahakna tarani thoishuba position da lakpada mahaki oja sing amadi imung manungi miyoi sing thagatpasu phongdoraki Sobiniti na hai mahakna mahaki wakhalda mahakna hotnajakhiba khara aduga mahakna fangliba maka adum chanai haina khali haurakliba mahaki makhataba mahairoisingda mahaki wakhalon phongdokladuna hai mahairoisingna akaknaba matam semduna lairik pabagi mahuta mahakna paningliba matam adu fawba adumna pabiyu matam khaidoktuna paba haiba asidi karigumba mafam matamna yadaduna paba fangkidabasu yaurakpa yai haina su phongdoki Junior singda aina haijaningwasi लाइक पाबदा ngasi aidi simai pagani haiba khara thambiraga ai padaba yade adu pung taruk taret nipan adu padaba yade adagi ai si chak su su si padaba yade luisindaba yade haiba to exam yade hena pajinbadu adu mahutta adum numit khuding khara regularity naina fazna regular oina parati adum punamak
ꯐꯖꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯆꯠꯄ ꯉꯝꯒꯅꯤꯅ ꯍꯥꯏꯖꯅꯤꯡꯉꯦ Manipur Government Higher Secondary Lecturers Welfare Association के General Secretary ओइबता नतना Azad Higher Secondary School के Principal सु ओइरिबा M Jadumani Singhana हंदक High School Living Certificate Examination 2020 दा Manipur Government के School सिंगी मनुंगदा मोइरांग Multipurpose Higher Secondary School के महिरोय CH ईश्वर चंद्र सिंघाना तरेसुबा पोजीशन तारकपदा थागतपा फोंदोरकली अमदि स्कूल असिगी ओजा स्टाफ सिंग अमसुंग महिरोय असिगी पेरेंट्स सिंगबु एसोसिएशन असिगी माइके दगी थागतचरी हाइना फोंदोरकली लोइनाना मणिपुर गवर्नमेंट कोविड-19 मरम ओइरगा महिरोइसिंगदा ऑनलाइन टीचिंग लर्निंग ऑल इंडिया रेडियो की खुथांगदा महिरोइसिंगदा लाइरिक तंबिबा अमदि नहा ओइरिबा लेक्चरर कया अमा स्कूल सिंगदा पोस्टिंग पिरक्तुना हेन अफबा गवर्नमेंट सिंग ओइनबा लौखलकपा थौरांगबो एसोसिएशन की माइकेदगी थागतचरी हाइना मखाताना फोंदोरकली Jiribam District asida Sion Industries Private Limited na Jiribam Police ta moisturizer sanitize machine ama company asigi advisor Khoirom Romasona Jiribam ge additional SPN Sadananda Singha MPS da kusinakre ngasigi kusinabagi thorum aduda ILP office mamangda spraying machine asigi demonstration amasu utki kusinabagi thorum da Sion Private Limited ki chief advisor Konsam Kelena haikibda Sion company asina COVID-19 ga mari lainana quarantine center singda machine amaman thamnabasu tawgani loinana mauge dasu machine ase khudol tawgani haikibada natana Jiribam da kanagumbana pambiba yawragadi Sion Industries Jiribam branch natraga mobile number 8259937654 dagi lobiba yagani hainasu phungdoki Sion gi advisor Khoirom Romasona haikibada ngasi ekhoina pizariba Jiribam district ase yamna maru oiba transit point amani mafam asida mapandagi lakpa gari sing miyoi sing mafam asida check tawduna Manipur state asida changhangadaba asina maram oiraga company asigi maikaidagi potlam ase sinajabani haiki aduga mauget rom dasu athubada machine amasu kusinaragani haiki Additional SPN Sadananda Singha MPS na haikibada ngasi Sion Private Limited na spray machine ama Jiribam Police ta miyamgi सिजननबा पीबसी ngमखै लेतना थागचरी मसिना मपानरोमदगी चंगलकपा गारीगी मियोय अमदी मिटोपसिंग सैनिटाइज तौबदा नुंगाइबा अमसु फावरगनी हाइकी अमसुंग मणिपुर लेंगाकनसु असिगुम्बा मेचिनसिंग असि थंबिरबदी यामना फगनी हाइबा वफमसु फोंदोखी वांखै केंद्रगी MLA O Henryना अचंगबा सेनफम पुथोकपिदुना नोंमैबुंग अयांगपली रोता उकु ममाई पानबा सतर हापीबगीदमक नोंमैबुंग चनप्राम लैरक डेवलपमेंट कमिटीना थागतबा फोंदोरकली नोंमैबुंग चनप्राम लैरक डेवलपमेंट कमिटी के चेयरमैन चाकप्रम रूपचंद्रना फोंदोरकपदा वांखै केंद्रगी मनुंगदा लैरिबा मयामदगी कुथाबा मफम नोंमैबुंग वांखै आंगोम लेकाइना चेंगबदा नोंजु था खुदेंगी थोकपा इसिंग इचाउदा का हेना खुदोंग चादबा कया मायोकनदुना लागली अदुबो हाइरिबा उकु ममाई पानबा असिना खरा मखैदि ngakthokpa ngamlagani mahakna makhataraduna nongju tha yausalakpa asina maram oiraga ising ichaudagi kharada oirabasu ngakthokpa ngamnanaba tongan ba mafam kayadasu paikhatpa yaba thabak thoram singsu paikhatnaba phongdorakli आयुष के डॉक्टर अमदी फार्मासिस्ट सिंगा MBBS डॉक्टर सिंगा मियेंग मानना लेंगाकने येंगबिद्रबदी थासिगी चैचत कुनि थोइदगी सिसवा स्ट्राइक चथबा हौरगनी हाइना ऑल मणिपुर आयुष डॉक्टर एसोसिएशन की जनरल सेक्रेटरी मोरांगथेम केनेडी ना फोंदोखरे ngasi uripok ningthaukhongjam laikai samdon sanglenda pangthokpa pawi mifam amada M Kennedy na hai National Rural Health Mission gi makhada kumja lising ani taruk tagi hauduna doctor amadi pharmacist kaya thabak tawduna lakhibani yamna nungai taba mawong amada lengakna ikhang khangaudana kumja lising ani tarada MBBS doctor singi thagi khusumal lupa lising kuntra ohenki ayush ki doctor singna hengataba yadabagi mawongda lupa lising taranipan muk ohelaki masegi matungda kumja lising ani taratareta khwaidagi nauna MBBS ki doctor singda lupa lising yangkai taret pi ki aduga chap manana mathau tawriba ayush ki doctor singna lupa lising kunipan rom oiri hauzik COVID-19 gi matam asidasu state asigi lairiba quarantine center kayada ayush ki staff amadi doctor kaya mathau tawduna lairibani hengatfam thokpa chahigi increment हौखिबा चाही मरीदगी हेंगतना लैरी
ꯔꯤꯒꯨꯂꯔꯥꯏꯖꯦꯁꯟ ꯇꯧꯗꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯁ꯭ꯇꯥꯐ ꯑꯃꯗꯤ ꯗꯣꯛꯇꯔꯁꯤꯡꯁꯨ ꯂꯩꯔꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯁꯨ ꯔꯤꯒꯨꯂꯔꯥꯏꯖꯦꯁꯟ ꯑꯊꯨꯕꯗ ꯇꯧꯒꯗꯕꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈ꯭ꯔꯕ ꯂꯩꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯆꯩꯆꯠ 22ꯒꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯁ꯭ꯇꯥꯐ ꯑꯃꯗꯤ ꯗꯣꯛꯇꯔ ꯄꯨꯝꯅꯃꯛꯅ ꯁꯤꯁꯋꯥꯛ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯒꯅꯤ ꯃꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯃꯈꯥ ꯇꯥꯈꯤ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯖꯨꯟꯒꯤ ꯇꯥꯡ 8ꯇ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯖꯈꯤ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯟꯕ ꯑꯁꯤꯗꯉꯁꯤ ꯖꯨꯟꯒꯤ ꯇꯥꯡ 13 ꯌꯧꯔꯕ ꯑꯁꯤꯐꯥꯎꯗ ꯉꯁꯥꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯂꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕ ꯖꯨꯟꯒꯤ ꯇꯥꯡ 22 ꯑꯁꯤꯒꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤꯗꯤ ꯑꯩꯈꯣꯏ ꯁꯤꯁꯋꯥꯛ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯣꯠ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯖꯔꯦ ꯊꯥꯁꯤꯒꯤ ꯇꯥꯡ 13ꯇ ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯗꯦꯜꯂꯤ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎꯗ ꯑꯦꯀ꯭ꯌꯨꯁꯁꯤꯡꯗꯒꯤ ꯐꯥꯒꯠꯂꯛꯄ ꯁꯦꯟꯐꯝ ꯅꯥꯞ ꯄꯤꯑꯦꯁꯀꯤ ꯑꯦꯁꯄꯤꯒꯤ ꯑꯦꯀꯥꯎꯟꯗ ꯗꯤꯄꯣꯖꯤꯠ ꯇꯧꯔꯝꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯃꯗꯤ ꯏꯝꯐꯥꯜ ꯐ꯭ꯔꯤ ꯄ꯭ꯔꯦꯁꯇ ꯁ꯭ꯄꯦꯁꯤꯌꯦꯜ ꯖꯖ ꯑꯦꯟ.ꯗꯤ. ꯑꯃꯁꯨꯡ ꯄꯤꯑꯦꯁ ꯑꯄꯤꯜꯁ ꯍꯩꯆ.ꯁꯤ ꯔꯦꯖꯤꯁꯇꯔ ꯖꯦꯅꯔꯦꯜ ꯇꯨ ꯇ꯭ꯔꯥꯟꯁꯐꯔ ꯖꯧ ꯀꯦꯁ ꯇꯨ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯀꯣꯔꯠ ꯍꯥꯏꯕ ꯋꯥꯐꯝ ꯑꯅꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯕ꯭ꯂꯤꯎ ꯕꯁꯨ ꯁꯤꯡꯍ ꯑꯦꯝ.ꯄꯤ.ꯑꯦꯁ ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁ ꯑꯣꯐꯤꯁꯥꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯅꯤꯄꯨꯔꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯒꯥꯏꯗꯂꯥꯏꯟ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯐꯥꯒꯠꯂꯛꯄ ꯀꯔꯦꯟꯁꯤꯁꯤꯡ ꯃꯥꯜꯈꯅꯥ ꯃꯦꯅꯦꯖꯃꯦꯟꯠꯀ ꯃꯔꯤ ꯂꯩꯅꯕꯗ ꯁꯦꯐ ꯑꯣꯏꯅꯅꯕ ꯑꯦꯁ.ꯄꯤ. ꯅꯥꯔꯀꯣꯇꯤꯛꯁ ꯑꯦꯟड ꯑꯦꯐꯤꯌꯔꯁ ꯑꯣꯐ ꯕꯣꯔꯗꯔꯒꯤ ꯃꯤꯡꯗ ꯑꯦꯁ.ꯄꯤ. ꯅꯥꯞ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯑꯣ.ꯁꯤ. ꯅꯥꯞ ꯄꯤ.ꯑꯦꯁ. ꯃꯅꯤꯄꯨꯔꯅ ꯖꯣꯏꯟꯠꯂꯤ ꯑꯣꯄꯔꯦꯠ ꯇꯧꯕ ꯑꯦꯀꯥꯎꯟꯠ ꯑꯃ ꯐꯥꯏꯅꯥꯟꯁ ꯑꯦꯟड ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯦꯄ꯭ꯔꯨꯚꯦꯜ ꯇꯧꯗꯨꯅ ꯍꯥꯡꯂꯒ ꯅꯥꯞ ꯄꯤ.ꯑꯦꯁ. ꯃꯅꯤꯄꯨꯔꯗ ꯔꯦꯖꯤꯁꯇꯔ ꯇꯧꯔꯕ ꯀꯦꯁꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯒꯠꯂꯕ ꯀꯔꯦꯟꯁꯤꯁꯤꯡ ꯗꯤꯄꯣꯖꯤꯠ ꯇꯧꯏ ꯑꯦꯁ.ꯄꯤ. ꯅꯥꯔꯀꯣꯇꯤꯛꯁ ꯑꯦꯟड ꯑꯦꯐꯤꯌꯔꯁ ꯑꯣꯐ ꯕꯣꯔꯗꯔꯁꯀꯤ ꯑꯦꯀꯥꯎꯟꯠꯇ ꯐꯥꯒꯠꯂꯛꯂꯕ ꯂꯨꯄꯥ ꯂꯥꯈ 58,019,000 ꯗꯤꯄꯣꯖꯤꯠ ꯇꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯅꯔꯦꯕꯜ ꯖꯖ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯣꯔꯠ ꯑꯦꯟ.ꯗꯤ.ꯑꯦꯟ.ꯄꯤ.ꯑꯦꯁ. ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯌꯔ ꯑꯃ ꯁꯕꯃꯤꯠ ꯇꯧꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯅꯔꯦꯕꯜ ꯖꯖ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯣꯔꯠ ꯑꯦꯟ.ꯗꯤ.ꯑꯦꯟ.ꯄꯤ.ꯑꯦꯁ. ꯃꯅꯤꯄꯨꯔꯒꯤ ꯇꯥꯡ 19 ꯊꯥ 6 ꯏꯪ 2018ꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯒꯠꯂꯛꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯗꯤꯄꯣꯖꯤꯠ ꯇꯧꯅꯅꯕ ꯄꯔꯃꯤꯁꯟ ꯄꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯨꯝꯖꯥ 2018ꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯊꯧꯅꯕ ꯍꯥꯏꯗꯨꯅ ꯑꯣꯛꯇꯣ ꯑꯃ ꯂꯩꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯁꯥ ꯉꯝꯂꯛꯇꯕ ꯃꯁꯥ ꯁꯣꯟꯖꯤꯜꯂꯛꯄꯒꯤ ꯑꯩꯅ ꯑꯣꯛꯇꯣ ꯑꯁꯤ ꯊꯧꯕ ꯇꯥꯈꯤ ꯏꯄꯨꯔꯣꯏꯕꯒꯤ ꯌꯥꯊꯪꯒ ꯂꯣꯏꯅꯅ ꯑꯩ ꯑꯣꯛꯇꯣ ꯊꯧꯕ ꯍꯧꯔꯛꯈꯤ ꯍꯧꯈꯤꯕ ꯆꯍꯤ 2ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯎꯔꯤꯄꯣꯛꯇ ꯂꯩꯕ ꯄꯥꯟꯊꯣꯏꯕꯤ ꯍꯥꯎꯁꯤꯡ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯇꯒꯤ ꯂꯣꯟꯗ ꯑꯩꯒꯤ ꯑꯅꯧꯕ ꯑꯣꯛꯇꯣ ꯑꯃ ꯑꯃꯨꯛ ꯂꯩꯈꯤ ꯍꯥꯏꯔꯤꯕ ꯂꯣꯟꯒꯤ ꯑꯦꯃꯥꯎꯟꯠ ꯑꯗꯨ ꯍꯟꯗꯛ ꯏꯀꯥꯏꯈꯨꯝꯅꯖꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯈꯤꯕ ꯂꯨꯄꯥ ꯂꯥꯈ 1,10,000 ꯑꯗꯨꯅ ꯁꯤꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯡꯒꯩ ꯀꯩꯊꯦꯜꯗ ꯂꯩꯕ ꯑꯣꯏꯅꯥꯝ ꯂꯥꯏꯕꯤ ꯆꯍꯤ 52 ꯃꯅꯤꯄꯨꯔ ꯂꯥꯏꯐ ꯂꯤꯞꯀꯤ ꯃꯤꯍꯨꯠ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝꯒ ꯑꯈꯟꯅꯅ ꯎꯟꯅꯕ ꯑꯃꯗ ꯑꯣꯏꯅꯥꯝ ꯂꯥꯏꯕꯤꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯂꯥꯏꯐ ꯂꯤꯞꯅ ꯂꯧꯕ ꯑꯈꯟꯅꯕ ꯎꯟꯅꯕ ꯑꯃꯗ ꯂꯥꯏꯕꯤꯅ ꯃꯍꯥꯛꯀꯤ ꯍꯧꯔꯛꯐꯝꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯋꯥꯍꯪ ꯑꯃꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯩꯒꯤ ꯑꯁꯦꯡꯕ ꯍꯧꯔꯛꯐꯝꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯔꯥꯡꯄꯥꯠ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯏꯁꯥꯒꯤ ꯆꯍꯤ 14-15 ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯍꯥꯎꯇꯥꯜꯗ ꯂꯝ ꯂꯩꯗꯨꯅ ꯌꯨꯝ ꯍꯣꯡꯂꯛꯈꯤ ꯏꯆꯤꯜ ꯏꯅꯥꯎ 10ꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ 5 ꯁꯨꯕꯅꯤ ꯄꯥꯡꯒꯩ ꯀꯩꯊꯦꯜꯗ ꯂꯩꯕ ꯔꯥꯖꯦꯟꯗ꯭ꯔꯣ ꯑꯣꯏꯅꯥꯝꯒ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯗꯨꯅ ꯏꯆꯥꯅꯨꯄꯥ 2 ꯂꯩꯔꯦ ꯀꯣꯚꯤꯗ-19ꯅ ꯄꯤꯔꯤꯕ ꯆꯩꯅꯥ ꯆꯩꯊꯦꯡ ꯑꯁꯤ ꯑꯣꯏꯅꯥꯝ ꯂꯥꯏꯕꯤꯒꯤ ꯏꯃꯨꯡꯗꯁꯨ ꯐꯪꯂꯤ ꯍꯥꯏꯅ ꯂꯥꯏꯕꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯂꯩꯅꯕ ꯌꯨꯝ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗ꯭ꯔꯤ ꯂꯧ ꯎꯅꯕ ꯂꯧꯐꯝꯁꯨ ꯂꯩꯖꯗꯦ ꯌꯨꯝꯐꯝꯁꯤ ꯅꯠꯇꯅ ꯑꯍꯦꯟꯕ ꯂꯝꯁꯨ ꯂꯩꯖꯗ꯭ꯔꯤ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡ ꯑꯁꯤ ꯑꯣꯛꯇꯣ ꯊꯧꯕꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯑꯣꯛꯇो ꯊꯧꯔꯒ ꯌꯨꯝ ꯄꯨꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯥꯒꯥꯔꯥꯝꯗ ꯉꯥ ꯌꯣꯜꯂꯒ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤ ꯃꯔꯛ ꯃꯔꯛꯇ ꯑꯩꯒꯤ ꯃꯔꯝꯗ ꯐꯤꯂꯝ ꯅꯝꯗꯨꯅ ꯄꯨꯊꯣꯛꯈꯤꯕꯤ ꯏꯅꯥꯎꯅꯨꯄꯤ ꯃꯤꯅꯥ ꯂꯣꯡꯖꯝꯅ ꯑꯩꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯊꯤꯟꯕꯤꯔꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯍꯟꯗꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯥꯔ ꯕꯤꯔꯦꯟꯅ ꯑꯩꯕꯨ ꯀꯧꯕꯤꯗꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯇꯦꯡꯕꯥꯡꯕꯤꯔꯛꯈꯤꯕꯁꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6:30 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ
Pukhau Dolai Thavi Village Dagi Mioi Anidagi Yungau Amasung Yu Sungnaba Polam Sing Pagat Pangamkre Imphal East District ki SB Jugesan Rahau Bijang gi Miling Makhada Sagon Mang Police Station gi OC Inspector KS Devakumar Singha SIL Kennedy Amasung ASI H Bir Chandra Singha Yauna Nupi Police Personnel Sing Yauba Team Amana Pukhau Dolai Thavi Village da Laiba Yum Amadagi Haiba Polam Sing Adu Pagat Pangamkibani Fara Polam Sing Adudi Yungau liter Kunchanba Plastic bucket Tarataru liter Taramanga Chanba Plastic jar Ani Amasung Yu Sungnaba Fermented rice Yawa Tungan ba Polam Singni Makataba Ain Oiba Action Laukatnaba Excise Department da Kusna Krehairi All Manipur Students Union MSU Kakching District Committee na tha sege mapandagi hauduna Kakching District ke tungan mafam kayadagi drive chathaduna Fagatlaba hidak managi potlam sing anirak subo oina ngasi MSU Kakching District Committee gi office mamangda mai thadokduna manghankre ngasi MSU Kakching District Committee gi President G Sitaljit Sarmana phongdorakpada MSU mayai loisan gi lamjing makhada MSU Kakching District Committee gi thongmisingna haukiba June gi tang mapandagi hauduna Kakching District ki mafam singda hidak managi potlam sing talab sajan Churup na chingba fagatuna mai thaduna mangan bagi thabak ase haurakibani COVID-19 laichit sandorakduna lockdown chathakibadagi miyamna khamthengna wanaraba matam asida ainasu yaraba ida managi potlamsing ase kanagumba miyoi dealer kharana lona pusilaktuna yoliba ase khudakta lepiyu dukan singnasu aina yadraba ida managi potlamsing makhatana yonba lepiyu MSU Kakching District Committee na makhatana drive chatharakpada yolamba thengnarbadi maduda thorakpa afafatagi tekchak masa na pujagadabani miyamnasu MSU na changsilakliba hidak mana thingbagi khongjang asida mateng pangbiu haina appeal tawrakli ngasi MSU Kakching District Committee na hogi tang mapandagi horaga hogi mai karaba dum disa kya hogi drive chathaduna mangan bagi thabo ase hogi ngasi tang 15 fawada koi makhatana tum chathajari laiba parja sing adagi mayam pulok thaju akoi MSU Kakching District Committee na sugumba fattaba sing mangan bagi thabo ase mateng pangbiu koi makhatana su koi si thengna phagalaga koi makhatana fatra problem sing ase koi mangan gani Prime Minister Narendra Modi na states amasung Union Territory Kunmathoi gi Chief Minister singa ngasi video conference ke kuthangda wari batai sanakre ngasi wari sanakiba state amasung Union Territory sing adudi Punjab, Assam, Kerala, Uttarakhand, Jharkhand, Chhattisgarh, Tripura, Himachal, Chandigarh, Goa, Manipur, Nagaland, Ladakh, Puducherry, Arunachal, Meghalaya, Mizoram, Andaman and Nicobar Islands, Dadra and Nagar Haveli, Daman and Diu, Sikkim, Amasung, Lakshadweep Leibak asida COVID-19 laichat sandor liba asibu laksanana bagi maramda PM Modi na Chief Minister singa ngasi interaction tawkiba adu March da leibak sen mathungna lockdown laukthokra bagi matungda pangthokpa taruklak subani June 13 da su Prime Minister Modi na Home Minister amasung Health Minister yauna Senior Minister sing amadi official singa COVID-19 laichat ki leibak sida oiriba fivam gi matangda yamna kupna khanakre hairi amaromda hayengsu state amasung Union Territory taramanga gi Chief Minister singa PM Modi na nungthil pung 3 tarakpada video conference ke kuthangda meeting tawgadori mangarak suba tangka ki lockdown manungdadi central amadi state government singna section kayada komthoklibani hairi aroibada maroiba paw mohna bizari India da haukiba pung 13 da COVID-19 positive case lesing taraka chatru humputare lakre Nungti numit khudingi chang naina lairik paduna hotnarabadi mai paknabagi achoba lambi amani haina 12 position takhrabi Naurim Sovinity na phungdokre Loinana Prime Minister Narendra Modi na state amasung Union Territory singi Chief Minister singa video conference ke kuthangda wari sanakre Ngasigi damak tadi paudam matang sida loijare miyambu amukan na khurumjari